अहनबदा मरोइबा पाव पीआर ममांगदा पुनबा ngamkhidraba बीजेपी की एमएलए सिंह पुनसिनगदौरी केम तौनदुना लेरुरबा बीजेपी की एमएलए सिंह पुन्ना ngarang ngasi मिफम पांगथोकदौरी खुलाई हाना लौखलबा मतुंगदा नेशनल हाईवे हांगदोकनी हाइना सीएस ना फोंदोखरे सेओल फादरबसु नोमदा खुलाई सिंह लोइनमक पिखलकपा याई हाइना फोंदोरके खुलाई थिनगलकनबा पीरिबा मतम तेनमली वखल तामिनबगी मतम पिफम थोई हाइना कोकोमीना फोंदोखरे एन बीरेना अमुक हंजिलगा चीफ मिनिस्टर ओइना हाबलकनी हाइबगी थाजब लेते हाइना लौरेंबम रामेश्वर एमएलए ना फोंदोरके स्कूल थुगाइबदा सेनबा सिंह लोगी एक्शन लौखतकदबनी हाइना देसामना फोंदोखरे असम राइफल्स ना कुकी खुलाई पाइबा सिंह पुन्ना सतमिनरे हाइना SDSA ना फोंदोरकले हेक पोक्सबा मचानुपीबु ममाना मंगकसमदा थांगना लेंदुना हाटख्रे मसासु सिजननहबा होनख्रे अमदी इंटरनली डिस्प्लेस पर्सन सिंगदा साइकिल अमसुंग फिसाकोल खुसनख्रे हाइरे खुरमजरी मॉर्निंग न्यूज़पेपर रीडिंग मिडियंग ताबिरिबा अमदी ताबिरिबा सिंगबो पुष्पारानी लाइस्रुमना तराम नौसरी मरोइबा पाउसिंग हौजिक मियामदा संदोकना पिजरी इम्फाल वेस्ट डिस्ट्रिक्ट की लंफेल पुलिस स्टेशन कोनबा सगोलमांग मोरांग हनुबा लैरक्ता ngakpigani sagolban moirang hanuba lairakta laiba Dr. Athokpam Lenin gi yumda nahan ayuk sakhangdaba singna nomai kapsilam le hairi thaudo asibu yaningdaba utpo oina moirang hanuba youth development club amadi moirang hanuba nupi chawkat khongthang lupna sinduna sagolban moirang hanuba lairaki community hall da wakat mifam sathakre wakat mifam asida saruk yaki basingna culture thadoksi misamda ki boy bayaba thabak tawbirakanu मरम चादना सेल डिमांड तौबा यानिंगे हाइना थाबा फ्लेगा सिंह सिजनकी चीफ मिनिस्टर नोंथोंबम बीरेना फम थादोख्रबा मतुंगदा मणिपुरदा हौजिक ओइरकलिबा पॉलिटिकल गी फिबम असि खननबगिदमक बीजेपी के एमएलए सिंगी ओइबा अपुनबा मिफम अमा ngasi nungthil pangthoklagani Mayang Imphal ACG MLA Kongkham Robindro amasung Lamlai ACG MLA Khongban Tabam Ibomcha Anina Convener Oiduna BJP gi MLA Singda ngarang ahi bacherol sing thaduna meeting pangthoknaba chabau pikre ngasi nungthil pung ani taba matamda pasoi ACG MLA oiriba sapam Kunja Kishore Hilaiske basingi Dera Sagolban Road talai bayumda mifam asi pangthokani mifam asida mapung oina khanagadoriba WAPHAM singi manungda हौखिबा फेब्रुवारी 8 मणिपुर की चीफ मिनिस्टर नोंथोंबम बीरेना चीफ मिनिस्टर फम थादोख्रबा मतुंगदा स्टेट असिदा हौजिक ओरिबा पॉलिटिकल गी ओइबा तंगदो लैतादबा फिबम असि कुपना खनगनी मसिगी मथक्ता तोंगान तोंगान बा हिरम सिंगसु खनगनी हाइरे हौखिबा सही लिसिंग अनि कुलुमदोय गी मे 3 दगी हौरगा मणिपुरदा थोकलिबा इरांग असिना मरम ओइरगा मणिपुरदा तंगदु लैतादबा फिबम अमा मायोकनादुना लागली असिगुम्बा तानफम असिदा चीफ मिनिस्टर ओइरबा नोंथोंबम बीरेना लुसिंगबा लेंगाक असिदा यावरिबा बीजेपी गी एमएलए सिंगी मरक्ता वाखलोन खेतनारक्तुना एन बीरेनबु याबा एमएलए कांगबु अमा अमसुंग महाकी मायोक्ता लैबा एमएलए सिंगी कांगबु सेमनारक्तुना पॉलिटिकल गी ओइबा इरांग अमा चथादुना लाखी मणिपुर की बीजेपी लेंगाक मनुंगदा थोकलिबा पॉलिटिकल गी मुक्नाबा फिबम असिबु यासिनाबा अमा पुरकनाबा यूनियन होम मिनिस्टर अमित शाह ना स्टेट असिगी बीजेपी की लुसिंगबा सिंग दिल्ली दा कौदुना वारी सानादुना होटनाखिबनी अदुबो ताइसिनबा ngamdana लाखी बीजेपी की एमएलए सिंगी मरक्ता मुक्नाबा फिबम असि हेना कंसिलकपदगी सतलिबा चही असिगी जनवरी की अरोइबा चेओलदा यूनियन होम मिनिस्टर अमित शाह ना मणिपुर लेजिस्लेटिव असेंबली की स्पीकर थोक्सोम सैतबर्तबु दिल्ली दा कौदुना वारी सानाखी लोइनना फेब्रुवारी 10 दगी हौगनी तौरंबा असेंबली मिफम अदुदा बीजेपी की एमएलए सिंगी मरक्ता वाखलोन खेनाबसिंग अदो लेहेंदनबा खंगहलखिबा लैख्रबनी अमरोमदा एन बीरेना लुसिंगलिबा लैंगा असिदा रूरल डेवलपमेंट एंड पंचायती राज मिनिस्टर ओइरंबा युनांग खेमचासु फेब्रुवारी अहोबा चेओलदा दिल्ली दा चतुना यूनियन होम मिनिस्टर उननबा होनखिबनी
ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯣꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯥꯟ ꯀꯨꯃꯥꯔ ꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯋꯔ ꯒ꯭ꯔꯤꯗ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯂꯤꯃꯤꯇꯦꯗꯅ ꯃꯁꯤꯒꯤ ꯀꯣꯔꯄꯣꯔꯦꯠ ꯁꯣꯁꯤꯌꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯊꯧꯔꯥꯡ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯄꯨꯟꯅ ꯁꯤꯟꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯗ ꯁꯥꯏꯀꯜ ꯑꯃꯁꯨꯡ ꯐꯤꯁꯥꯀꯣꯜꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯏꯪꯊ ꯇꯞꯊꯕ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯏꯕ ꯅꯠꯇꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯁꯤꯟꯅꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯂꯧꯐꯝ ꯊꯣꯛꯇꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯂꯧꯈꯠꯀꯗꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯣꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯡꯗꯣꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯍꯪꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯃ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯑꯁꯤ ꯍꯥꯡꯗꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯖꯤꯟꯕꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯈꯛꯇꯃꯛ ꯃꯦꯟꯈꯠꯄ ꯃꯊꯧ ꯇꯥꯔꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯒꯥꯔꯤꯁꯤꯡꯗꯤ ꯍꯥꯟꯅꯗꯒꯤ ꯆꯠꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯟꯕ ꯍꯥꯏꯕꯁꯤꯗ ꯃꯨꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯒ ꯑꯃꯒ ꯊꯥꯖꯅꯕ ꯐꯥꯎꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯈꯪꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯌꯥꯝꯅ ꯂꯩꯔꯤ ꯍꯥꯏꯈꯤ꯫ ꯕꯤꯖꯦꯄꯤ ꯄꯥꯔꯇꯤꯅ ꯑꯐꯕ ꯂꯨꯆꯤꯡꯕ ꯍꯥꯞꯂꯛꯇ꯭ꯔꯕꯁꯨ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯦꯟ. ꯕꯤꯔꯦꯟ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯍꯥꯏꯅ ꯀꯩꯔꯥꯎ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯡꯈꯩ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩꯗ ꯅꯧꯅ ꯁꯥꯕ ꯂꯣꯏꯔꯕ ꯃꯩꯇꯩ ꯁꯪꯂꯦꯟ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯂꯩꯔꯤꯕ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯂꯩꯉꯥꯛꯇ ꯂꯩꯅꯈꯤꯕ ꯄꯦꯟꯗꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯃꯥꯟꯅꯗꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯍꯥꯟꯅꯒꯤ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯦꯟ. ꯕꯤꯔꯦꯟꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯁꯥꯅ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯨꯆꯤꯡꯕ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯣꯏꯍꯟꯅꯤꯡꯕ ꯂꯨꯆꯤꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯕꯤꯖꯦꯄꯤ ꯄꯥꯔꯇꯤ ꯑꯁꯤ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯐꯕ ꯂꯨꯆꯤꯡꯕ ꯑꯃ ꯁꯣꯏꯗꯅ ꯍꯥꯞꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯞꯂꯛꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯑꯐꯕ ꯂꯨꯆꯤꯡꯕ ꯈꯟꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯍꯟꯗꯛ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯄꯥꯏꯔꯤꯕ ꯏꯂꯤꯒꯦꯟ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯊꯤꯡꯒꯠꯂꯛꯅꯕ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯝ ꯑꯁꯤ ꯇꯦꯟꯃꯜꯂꯤ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕꯒꯤ ꯃꯇꯝ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤ ꯋꯤꯃꯦꯟꯁ ꯐ꯭ꯔꯟꯠꯀꯤ ꯀꯟꯚꯦꯅꯔ R.K. ꯊꯔꯥꯛꯁꯅꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯉꯔꯥꯡ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ R.K. ꯊꯔꯥꯛꯁꯅꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯝꯖꯥ 2012ꯒꯤ ꯃꯦ ꯊꯥꯗꯒꯤ ꯍꯧꯗꯨꯅ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯗ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ꯫ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛꯅꯕ ꯍꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯥꯃꯤꯟꯅꯁꯤ꯫
Thawai Kubakta Haptuna Songthoraki Governor Kulngak Pasingi Kulaising Cylinder Tau Amadi Panaba Honarak Libasi Maram Sade Loinana Piriba Matam Asisu Tenmali Matam Sang Vested Asigi Irangasi Loisilabra Natraga Loisindribara Habadu Kanamata Kangbangamdri Lan Asi Loire Habagina Kaisengba Ama Governor Amadi Lengak Nasu Haibalatri Kulaising Cylinder Taunabagi Matam Pidringegi Mamangda Tongan Bamafam Sing the Satuna Kulngak Pasing Amadi Miamga Puna Wali Sanaduna Wakal Taminaba Matautai Hauzik Saturn Force-na Tongan Ba Mafam Kayadagi Kulngak Pasing Paganaba Honarak Libasi Atubada Lepiyo Loinana Governor na Piribu Matam Adugi Manungda Hatu Paba Punaba Honarak Libasina Maram Oiraga Leba Miamda Samamnaba Pokhale Miyang Wakal Taminadringai Kulngak Paba Punba Yaroi Haiki Matam sang labirang asi hayeng kari thokani haiba tamba ngamba nate khulai phagat pagi matang asida suspension of operation suda leiriba kuki militant singi khulai thado khrabara singkhong singya da leiriba maite miyam gi kulsing landarakpa leplagadra haiba sisu khangba tamba ngamdri Manipur mache tana thugaina bohona riba kuki militant singna khulai pai haiduna isagi ramdam ngaksari bai khoine hekta khulai pai gadaba nate hauzik kari oirakani haiba Khangba ngamba natabana miyamga hana wakal ningthina taminaba mathau tai masina phaba khongthang oigani governor na piriba matam asi sangdokpiu state asibu mahosari phibamda hanjilaknanaba honaba khongthang khudingmakta saugatgani hauzik lan gi saitheng nangliba singkhong singyada leriba awa ana taraba khulngakpada yauriba maira paibi ima ibel singh gasu unaduna kokomi gi maikidagi wari sanagani Tongan ba maikida amadi tongan ba wakhalon da satpagi mahut aikhoi khudingmak amato oiba lingjan da punsinduna zaminaba mathau tai lamdam asida mahausagi matogum ingna sikna leirambagi phibam adu amuk na hongnana hanjilaknana bagi honabada aikhoi khudingmakna thaudang lominasi state asida charangna basina maram oiraga India lengangna suspended animation thamjilakre lamdam asibu ngak sengani haiduna songthorakhiba miyamgi mihut singna Athuba matamda lengak ama thamnabagi khongthang paikhatpiyo suspended animation thamjilak pasina miyamda samamnaba amadi mipaiba kaya pokhalle absolute majority phangduna lengak semlakhraba BJP party gi makhoi masel gi marakta phammunarakpadagi lengak semba ngamdabani haina makha takhi Hek tabada nungaitaba thodok amada masai sahi kuntaruk lom surabi maunaha amana mahakna hek poksabi chahi mangarom tangailibi nupi macha nupi bo thangna mangak samda lenduna hatlaba matungda masa mathanta sijananaba honakre tabada tujungningai oraba thodok asi Thobal district ki Hongjong police station gi manungchanba singtham mayai lekaida ngarang ayu pung taruk lom taba matamda thokhibani Masabu mangak samda thangna lenduna hatlaba matungda masa matomta mabukta thangna thinjinduna sijananaba hotnakhiba nupi asi Imphal gi Ras Medicity da laikanari thodok thokphamda leiramba imung manungki miyoisingna phongdorakpagi matung ina ngarang ayu pung taruk lom tarakpa matamda nupi gi ahoba khonjel ama imungdagi tai haiduna laikhidrabi masanupi adugi mapaga pokminaba mapan gi nupi mama pokna Sangsinduna yengnubada nupi maza adubu apokpi mamana phamungi kangkhal manungda suri ama pairaga khuru kudak kullaga leiramba thengnakhi leiramliba phibam adu ubadagi masarupi adugi mama pok adu lauraga ka adudagi chenthoraki mahakna lawba adu tabadagi nupi maza adugi mama pok yaimana sangduna yenglubada angang adu soklaga leiramba thengnarakhi Tungda makhurana nupi masadu phamungdagi pamlaga puthorakhibaga loinana Thawal district hospital da laikananaba ukhatkhi laibak thibadi hospital yoba matamda doctor na angang adu leitre haina phongdorakhi hairi asokpa angang adu hospital na pukhraba matung pawasi makha tana taminasi
Angang adugi mamado imungdagi sumangda thoglaklaga koirau lauramlaga wantharakpadagi Thabal District Hospital na mahaksu laikananaba pukhalaki tungda mahakpu Rajmedicity Hospital na refer tawraga hujik laikanari thawdo asigi matangda Khongjong Police Station na case ama lokatuna thisinba hokre laikhidraba angang asi gi haksang adu postmortem gidamak Jaminski Mirial Sangda thamkre hairi nakal amaromda angang adugi apokpadu ITBP da inspector oina thabak tawbaga loinana haukiba February 19 da mayumdagi mahaki posting mafam Afghanistan da satkibada ngairibani mahak hauji Afghanistan da leiba UN Security Force da yauduna mafam aduda leibani hairi Assam Rifles na ahing atheng bada kuki khulai paiba singa Senapati District manung da punna satminari haiba khangba ngamle kamdong na AR na khulai paiba sing aduga satminari banu haina Senapati District Students Association SDSA na hanglakli ngarang paumising unaba matamda Senapati District Students Association ki President Saloni Toni na hai haukiba February kunithoi gi ahing nongyaida Senapati District ta laibak thiba thawdok ama thoki thawdok aduda Assam Rifles amasung khulai paiba lalhobasing adu punna district adugi manungda satminaduna lei haiba chapsana khangba ngamki ahing nongyai athengmadu khulai paiba lalhobasing adubo Assam Rifles na matau karam na ngak selaga puri bano haina hangki Senapati District asi hojik thokli beirang asida yaudaba yamna ingna tapna leijariba district ni ing tappa pamjaba Senapati District ki miyam amasung district thangnana leiminariba phurupsingi marakta amaga thajanadaba amasung samamnaba thoonanaba Assam Rifles na hotnaribra hainasu hangki examination da sillaga thage yade haiduna school thugaibada senariba khudingmak logi matung ina mari leinabasingna action laukhatkadabani haina Democratic Students Alliance of Manipur Desam gi Secretary Education Oinam Romesh na khuyek piduna thadorokpa cherol amada phongdorakle cherol asna makhata na hai Manipur gi tungi yumbirel oirakadoriba mahirui singna exam tharibe school adubu amang ata thoon kiba thawdo adu miyoi kharna lamhenbagi tawribani haina ichamchamna lawba langani thawdo adu khunai kai tharakpagi mamini tha asigi kunma thoida mahirui sing school amang ata thohan kibagi thawdo adu akan mamongda condemn tawi machi dagi kai tharakliba khunai asi ekhoi pumna makna kannabagi thawdang lawminagadabani maru oina yum gi ahal laman singna achoba thawdang ama lawpham thoi haikhe tongan ba relief camp singda lehiba internally displaced person mahirui singda cycle amasung fisabi singdana fisa khol yauna atai polam sing khusina kre Deputy Commissioner Imphal East ki Office Complex da leiba Panchayat Baban Porompata pangthokiba thoramda Power Grid Corporation of India Limited ki CSR ki program ni makhada amasung National Health Development Program ni makhada ponasin kibani thoram asida wa ngangladuna Chief Secretary Prasan Kumar Singh na hai lamdam asigi IDP singna thengnariba awaba khudongjadaba kaya adu lengak na khangi loinana makhoigidamak paikhaliba thabak thoram sing asi hena mapung phana miyam da phangananaba amasung manung mapan phawna uba maungda paikhatkani makhoi gidamak sel thum pibada amasung atai tengbang sing matam chana yohananaba honagani loinana lenga ki maikedigi bifam thokpa mateng sing matam chana phanghangani haibigi thajabasu phongdokhe loinana lanjena duna leiriba miyamna thamoida ki tujungba yaudana yamna hena safaba phibam amada lehenanaba honari haike Tharomasida DC Imphal East Kumanthem Dainana Hai Imphal East ki manungda relief camp tara tapuna IDP listing ahum chonga rom lairi loinana prefabricated house ki unit chambri da pawasi makha tara pisari
ꯄꯨꯟꯅ ꯏꯃꯨꯡ ꯆꯍꯨꯝꯒ ꯌꯥꯡꯈꯩ ꯃꯥꯄꯟꯒꯤ ꯃꯤꯑꯣꯏ 1,334 ꯁꯪꯖꯐꯝ ꯂꯧꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯃꯨꯡ 232ꯗꯤ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯦ꯫ IDPꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯄꯔꯃꯤꯅꯦꯟ ꯍꯥꯎꯁꯤꯡ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯁꯥꯅꯕꯒꯤꯗꯃꯛ ꯁꯦꯟꯊꯥꯡꯁꯤꯡ ꯄꯤꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯅ IDP ꯃꯍꯩꯔꯣꯏꯁꯤꯡ ꯃꯍꯩ ꯇꯝꯕ ꯆꯠꯄꯗ ꯁꯦꯜ ꯆꯪꯂꯝꯕ ꯑꯗꯨ ꯍꯟꯊꯍꯟꯕ ꯉꯝꯂꯒꯅꯤ ꯑꯃꯁꯨꯡ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯍꯤꯡꯅꯕꯒꯤ ꯊꯥꯛ ꯍꯦꯟꯒꯠꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯍꯣꯝ ꯑꯦꯟ ꯑꯁꯣꯛ ꯀꯨꯃꯥꯔ, ꯄꯋꯥꯔ ꯒ꯭ꯔꯤꯗꯀꯤ ꯔꯤꯖꯅꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔ ꯁꯤꯂꯣꯡꯒꯤ CGM MS ꯗꯠꯇꯥ, ꯋꯤꯕꯔ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯏꯝꯐꯥꯜꯒꯤ ꯗꯦꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯗꯥꯔꯤꯄꯥ ꯌꯥꯎꯅ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ ꯐꯤꯁꯥꯀꯣꯜ 193, ꯅꯦꯁꯅꯦꯜ ꯍꯦꯟꯂꯨꯝ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯑꯃꯁꯨꯡ ꯁꯥꯏꯀꯜ 300, ꯂꯣꯏꯅꯅ ꯐꯤꯁꯥꯀꯣꯜ 150ꯅ ꯄꯋꯥꯔ ꯒ꯭ꯔꯤꯗ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯂꯤꯃꯤꯇꯦꯗꯀꯤ CSRꯒꯤ ꯃꯈꯥꯗ ꯌꯦꯟꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯆꯠꯊꯔꯤꯕ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯧꯕꯒ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯊꯃꯣꯏ ꯁꯦꯡꯗꯕ ꯌꯥꯎꯕꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤꯕ ꯑꯁꯤ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯑꯦꯛꯖꯥꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯔꯒ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯒꯥꯔꯖꯤꯌꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ AMSGOꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯍꯪꯂꯥꯏꯒꯨꯝ ꯂꯩꯒꯗꯕ ꯑꯣꯏꯔꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯂꯩꯇꯕꯅ ꯍꯦꯟꯅ ꯐꯩ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ PR ꯂꯥꯛꯂꯕꯁꯨ ꯅꯥꯀꯜ ꯅꯥꯝꯃꯈꯛꯇꯗ ꯌꯦꯡꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯂꯕꯗꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯄꯝꯆꯥ ꯖꯥꯗꯨꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯨꯂꯥꯏꯂꯦꯟ ꯀꯕꯣ ꯂꯩꯀꯥꯏꯗ ꯂꯩꯕ ꯐꯦꯗꯔꯦꯁꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯥꯄꯝꯆꯥ ꯖꯥꯗꯨꯃꯅꯤꯅ ꯍꯥꯏ ꯃꯄꯥꯡꯒꯜ ꯐꯅ ꯐꯕ, ꯂꯧꯁꯤꯡ ꯂꯩꯕ, ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯜꯂꯨ ꯍꯥꯏꯕꯗꯨꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯕꯁꯨ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯌꯥꯊꯪ ꯐꯪꯗ꯭ꯔꯕꯗꯤ ꯃꯅꯤꯡꯇꯝꯅ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯉꯝꯂꯣꯏꯗꯧꯕ ꯑꯣꯏꯔꯕꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯂꯩꯇꯕꯅ ꯍꯦꯟꯅ ꯐꯩ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯈꯣꯡ ꯀꯣꯟꯖꯒꯦ ꯍꯥꯏꯔꯕ ꯐꯥꯎꯕ ꯎꯅꯅꯕꯒꯤ ꯃꯇꯝ ꯄꯤꯗꯅ ꯑꯁꯨꯛ ꯇꯣꯟꯅ ꯂꯩꯉꯥꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯅꯥꯈꯩ ꯁꯦꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯂꯩꯇꯕꯅ ꯍꯦꯟꯅ ꯐꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯁꯤꯗꯤ ꯃꯇꯤꯡ ꯊꯣꯛꯄ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃ ꯂꯩꯕ ꯑꯗꯨꯅꯤ꯫ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯂꯩꯉꯥꯛ ꯑꯗꯨꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯟꯇꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯖꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯌꯥꯀꯥ ꯈꯛ ꯉꯥꯏꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯂꯕꯗꯤ ꯍꯥꯟꯅꯒꯤ ꯐꯤꯚꯝ ꯑꯗꯨ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯉꯜꯂꯤꯉꯩꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯂꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗ꯭ꯔꯤꯕ ꯃꯈꯩ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯂꯥꯜꯂꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯤꯕꯁꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯋꯤꯃꯦꯟ ꯋꯤꯡꯒꯤ ꯀꯟꯚꯦꯅꯔ ꯄꯥꯎꯅꯝ ꯁꯅꯥꯍꯟꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯔꯦꯗ ꯖꯣꯟ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕ ꯕꯦꯅꯔꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯤꯐꯝꯁꯤꯡꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯔꯥꯡꯁꯨ ꯏꯝꯐꯥꯜ ꯏꯁꯠꯀꯤ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯊꯝꯅꯥꯄꯣꯛꯄꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯔꯛꯄ ꯂꯥꯟꯖꯪ ꯑꯃꯗꯤ ꯑꯔꯣꯟꯕ ꯄꯣꯂꯤꯁꯤ ꯀꯌꯥ ꯑꯁꯤꯗ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯝꯅ ꯍꯤꯡꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯕ ꯆꯪꯏ꯫ ꯂꯨꯔꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯑꯩꯈꯣই ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯉꯁꯤꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯃꯛ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯖꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯗ꯭ꯔꯒꯗꯤ ꯊꯦꯡꯅꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯃꯩꯇꯩ ꯀꯨꯀꯤ ꯈꯛꯇꯒꯤ ꯂꯥꯟ ꯅꯠꯇꯦ꯫ ꯂꯝꯗꯝ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ, ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡꯒꯤ ꯃꯄꯨ ꯑꯣꯏꯅꯅꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯤꯜꯂꯛꯄ ꯂꯥꯟꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯃꯩꯇꯩ ꯀꯨꯀꯤ ꯁꯣꯛꯅꯕ ꯂꯥꯟ ꯑꯣꯏꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ
tokpiro India lengak na satharak pa policy program na ngasidi lamdam asida PR thamjilaga aikhoi gi yanglen saru oina leramba lengak phawba lokthok halle mafam kyadagi aikhoi gi lan oiriba furup asigi mioi sing leptana phagatli masida khoina ngaihak ki oiba agitation sangsin basi toklaga lamdam asida khundariba indigenous furup khuding punsilaga India lengak na lamdam asibu khuntak lasi hananaba honarakliba lalong asi punna thengnamina si haiki kumjali sing ani kunmari gi December kunithoi dagi hogduna leptana satharakliba Fit India on Cycle campaign gi makha satharak poina ngarang sukhumal lampak te laiba Sports Authority of India side dagi hogduna Manipuri da laiba High Court of Manipur phawba chatluraba matung sai complex ta amu halaktuna panthongpham oiduna pangthokre Manipur da kuki narco terrorist sing na satharakliba lan asi loisindringai da khongak pasing phaba yaroi amadi athuba matam da miyam gi mihut na semba lengak lehalu haiba kholau kaya lauduna nahan numidang Thawal district ki mafam kya da ima ibal sing na khutta maira paiduna khongsat chatkre Tonglau bi apun ba maira pai bi lup na sinduna nahan numidang marang assembly constituency gi manung chanba khudek pi dagi horaga Tonglau bi awang lekai Welcome to Morang Tabaget Pauba Kutta Maira Paiduna Khongsat Singh Satkre Khongsat asida saru yakibi nupi sing na phongdok kibada kuki narco terrorist amadi makoibu sawatpa sing na tamnana maitai phurup ta satharakliba thawong asidi khul masa da landaduna mi hatlaga lam loksin gi haibani kuki sing na taliba demand asidi India lengak ta tangadabani lan horakpasu kuki sing na horakpani aduga lan ngak liba Manipur gi saktam Lekai khul ngak liba icha singbuna lengak na phaba punba tawrak liba sidi mama oibi sing yaning de haina Tonglau bi hi maira pai bi sing na khongsat satki Thawal police station ni team amanan ngarang thil tongan bang pham dagi yungau liter nipuga mapan ga konana yu yolambani haiba mioi mari phagat le hari Wangjing Tenthai Assembly Constituency ki manung chanba Wangjing haitu pokpida Wangjing Turel ki mathakta saba matam kaya gi mamangdagi lanthok lansin yadraba thong ahai bi ama kairem bi khoktagi social worker KSS Priyo Bartana semjin kibaga loinana miyamda sinakre Manipur gi oina Manitco Limited na private sector undertaking PSU oiduna online open tender ngarang manipulate tawningba maungda amadi phawhaningba mida phawhanba yananabagi khusem gi tender oihale yamasing matangda mari lenaba higher authority na mideng sangbi hanang global infrastructure gi maikidagi thadorok pachirol amana phongdorakli cherol asna makata na high ministry of tribal affairs ki makada national education society for tribal students na sanction tawba Model Residential School Sadar Hills East amasung Sadar Hills West Kangpokpi District ki online open tender kauriba sibit document haiba office asina semjin sajinba extra document mandatory document oina hapsinduna khusengwi tender oihalle haina maral sirakli District Administration Ziribam amadi District Child Protection Unit DCPU Ziribam na sinduna Combating Child Trafficking amadi Pokso Act lising ani kunmathogi matangda Government School ojasing gi oiba nomagi sensitization program ama ngarang Hillgut Community Hall da fangthokre hairi India lenga ki Culture Ministry na paikhatpa Cultural Foundation and Production Grant CFPG gi makhada Bishnupur District ki manung chanba Phubara da leiba Art and Cultural Traditional Institute na sinduna
Morang Sai Haiba Hiram da Thama Chumna Sitharakpa Workshop Kam Production Marang Loisinkhre. Hauze amuk makha tarakpada mapan yuba pausing pisare. Congo da hokiba sahi khara asigi manung da thokliba lan asi makha tana thoktana bagi anauba lalong paikhalak poina leibak asigi President Felix Tasesi Kedinna opposition party ga punduna anauba lengak ama semnaba honakhre. Ukraine amadi Russia ga saunaduna lakiba lan sahi ahum pharakpa numita Russia na amukta da drone saniga humfuga taret amadi missile kya siznaduna Ukraine da kanba maong da landakre haina phungdorakli. Russia gi President Vladimir Putin na matik mayai leraba intercontinental ballistic missile America killer deploy tawkhre haire. Ukraine amadi Russia ga soknariba lan asigi manung chana asok apan nangnaba Russia gi lan missing frontline da President Vladimir Putin na thazilakre. Matam amada Vladimir Zelensky America gi achanba darling oiramba du ngasidi tamthiba dictator ama amuk oirakre haina report amada phongdorakli. Google na makhoi gi map ta Mexico gi lam ama maming onthok lambadagi kham thengna saurba Mexico gi President Claudia Sheinbaum na Google da aroiba warning piraduna logi oiba mateng lawduna action lawkhalagani haikre. Ukraine gi marup ama oiriba leibak German da mikhal pangthokpa hokre. Mikhal asigi result na Europe ki politics ta sauna ahongba purakpa yai haina panari. Brazil da yamna kiningai oiraba thodok ama oina Rio de Janeiro tamna pariba Latam Airlines ki A321 passenger plane amada uchek na thengjilakpadagi plane adugi mamai sathina ate kai thokre hairi. Plane adugi mamai pungkai kaiduna horabasu laibak phabadagi plane adu tekta kaidana landing tahobadagi misi minadi yaukidre. Pau asigi matungna plane aduda miyoi chanirom tongkhibani karigumba thoaningdaba thodok thoklamlabadi akibagi masak oigani hairi. America amadi Taliban gi marakta Afghanistan da sokna kiba lan da Pakistan da lanjelaktuna leikiba Afghanistan masalising kya athubada US na thaurang tawduna halhallaknaba honaraktrabadi pharaga makhoi gi horakpham leibak ta thindoklagani haina Pakistan gi Foreign Minister Ishaq Dar na US da warning tawkhre. Malem gi miyamna leftist singi longnam namthak haujikti mayek sengna khangba ngamle haina Italy gi naha oiribi Prime Minister Giorgia Meloni na Washington DC da pangthokiba Conservative Political Action Conference da saruk yaraduna phongdokre hai. America dagi Pakistan na leikiba fighter jet F-16 subnagi terrorist ka thengnaba matamda siznagadabani. Fighter jet asi India gi mayokta siznaba yaroi haina aiboina lahobadagi Pakistan na mangjaramba manglan machet kya thokna kaikre hairi. Helicopter gumna mafam amadagi adumak paikhatpa ngamba lupa crore aniga makhaibiba flying car mai pangna test tawkhre haina report amada phongdokli. US da base tawba Aleph Aeronautics na puthokliba flying car asi housing maki oinadi market ta lakpa leitri. Flying car asigi Aleph model 0 haiba version da puthorakhibani. Panba yabadi malemi tongan ba company singna anoba model kya ga loinana flying car puthokna khibasu leikrabani. Adubo housing maki oinadi public oina sizinabagi ayabadi piba leitri. Malemgi maming leraba automobile company kya na puthokliba flying car ga Aleph
एरोनॉटिक्सना पुथोरक्लिबा फ्लाइंग कार असिगदी यामना खेनबा लेगनी हाइरी गजागी वेस्ट बैंक मसिंग यामलबा टैंकसिंग इजराइल न डिप्लॉय तौदुना थमजिनख्रे हाइना इजराइल की डिफेंस मिनिस्टर की माइकेदगी फोंदोक्रे था मंगा की ममांग दे इजराइल न हाथख्रबा हेजबोला की लुसिंगबा हसन नसरला की अरोइबा मथौ मंगम पांगथोकपदा मियोय लिसिंग यांखैरोम न सरुक याख्रे बैरूट की स्टेडियम अमदा हसन की अरोइबा मथौ मंगम पांगथोकलिंगै चेरकता इजराइल दगी पाइसिलखिबा फाइटर जेट कियाना नोंथक्तगी मिटेंग थमलखी हाइनासु रिपोर्ट अमदा फोंदोरकले USAID फंडिंग की वाथोक असिगी मतंगदा कांग्रेसना थांगजिन मितम मखोई की काउंटर अटैक कंखतुना ngamlabadi PM Modina mahaki marup Donald Trump ta wa ngangu amasung India da election da ithil pinanaba dollar million kunga mathoi phangki haina mangon da siribo wafam adu akanba maungda kakthatlu haina demand tawkhre madu natrabadi US President ki statement adu achumbo ina lawgani haiki India bu dollar trillion mangagi economy ama ohenna bagi hanna wasak libadu da wahang hangladuna BJP na lusingba central government ta ngasi Samajwadi Party Supremo Akhilesh Yadav na saru sok paitek ama sathakre Assam na makoi gi Tea Garden community bu malem gi mitmangda utnaba sem sakre Heads of Missions 61 saknareba sing Prime Minister Narendra Modi amasung External Affairs Minister S. Joysankar na Guwahati da choba Jumoy Tharam ama yengani haiba wafam phongdokhi Handak thokiba order amada National Green Tribunal NGT na May 18 phawgi manungda konung asida leiriba drain kunga mari sengdokpa mapung phana loisinaba Irrigation and Flood Control Department INFCD Delhi government ta pautak pikre hari Prime Minister Narendra Modi na ngarang Madhya Pradesh ke Satarpur district ke Darha khungang da Bageshwar Dham Medical and Science Research Institute ki foundation yumkhre India France Defense Cooperation paikhat hanana bagi laukat pakhong thang singi saru oina General Upendra Dwivedi Chief of the Army Staff COAS ngasi February 12 tagi 18 fawa France da official khongset amada satkhre Marathi londa pakhumpi de haibagi damak bela gabi da bus contractor ama phuki badagi irai numita unkhatna ba wangkhalakki badagi Karnataka amasung Maharashtra gi marakta bus servicing sab lepkhre hari Telangana gi Nagan Kurnool district ta tunnel gi roof ningkhaira khibada thoklakpa nanghaudana manungda leihoriba worker nipan adu puthokna bahonabada meter sani hena pak sauna sandok palekhom leinangna rescuer singda achoba khuro ama oire haiba wafam phongdorakli Housing makha tarakpada sanabagi pau taminase ICC Champions Trophy listing ani kun manga gi ngarang sanakiba group A gi match ta India na Pakistan bo wicket taruk ta maithiba piduna table ki makok ta laikre hanagi captain Virat Kohli na mahaki yankhai mathoi sibo ODI century yakibaga loinana Sachin Tendulkar gi record thugai kre Dubai International Cricket Stadium da sanakiba match asigi toss Pakistan na ngamduna hana batting torokpada over Nifumapan bon mari da wicket tara turaga run chani ga nifumathoi lauke masigi pakhumda India na over Nifunithoi ball ahum da wicket mari turaga run chani ga nifu mari lauduna mai pakhe
Dimitrios Petratosna injury time gi ahum suba minute sankiba amata ngairaba goal gi matengna Mohan Bagan Super Giants na sanaroi tara oikiba Odisha FC bo Pansil ama sunoda maitiba biduna Indian Super League ISL 2024-2025 ki sil title thangnana anirak subo ina laukre. Manipur Veteran Cricket Association asinduna Lakthaban Public Ground sa thariba T20 Manipur Veteran Cricket Tournament lising ani kun mga gingarang ayukta sanakiba hanba mesta YCC wangkhaina SNC Sangai Probo wicket tarukta maithiba pikhi Kiamgai haibong makhong dalaiba Kiamgai Youth Pioneer Club na sinduna February 3 dagi sa tharakiba 12 suba khagemba football trophy lising ani kun mga gi final match Kiamgai Youth Pioneer Club ki ground da ngarang lusinkhre Final match da Golden FC Kiamgai na kick master Kiamgai bu Pansil Mari Shunoda maithiba piduna trophy lauki Laiba asigi konung New Delhi da nomaisi numita pangthokiba New Delhi Marathon lising ani kun mga da Asian Champion Man Singh na nupagi kanglukta title laukre Germany ga sanakiba Sanaba hokiba game da mai panglaktuna yamna maruoiba point phangkiba India gi nupi hockey team na ningthauka ba amasung leiba pokpa numita Netherlands ga sanagadoriba FIS Pro League matching da mai pakpagi momentum lenghandana thamnana bagi pandam thamli Professional squash da amuk halakraba hanagi world number 10 India gi Saurabh Ghosal na nomaiji numita Australia da Octen Sydney Classic lising ani kun mga squash ki title lo bangamkre Dubai Tennis Championship lising ani kun mga kinhan athengmada sanakiba women singles final da masai sahi 13 tangai bi Russia gi Mira Andreevna Clara Towson bu stake set 3-3 ama da maithiba piduna WTA 1000 title loba sahi khwadigi noba oire Spain gi makok thongba football league tournament La Liga gi thangjinumita sanakiba league match amada Olmo amasung Torres na score tawduna Barcelona na Las Palmas bu ani shunoda maithiba piduna point table ki ahanba mafamda laikre Moijing Boys Cricket Club Thawal Moijing na sinduna mamang thagi tarik 18 dagi punna team kun mari na saruk yaduna Moijing Laingoi Jail ground sa tharak pataruk suba state 11 tennis ball cricket tournament lising ani kun mga gi champion Lilong 11 na oikre Manipur Police Department ki sponsor makhada Manipur Amateur Boxing Association na sinduna kumalampak boxing arena da sa tharakiba Mari Suba Master Boys and Girls Boxing Championship ngarang loisinkiba ga loinana Sarita Regional Boxing Academy A na point humfuga mga fangduna overall team champion gi mana fangkre Susila Sanup Krambam na thangzu mitam haki chani gi yankhai suba international hockey match sanakibada hockey India na nungai pa phungdokre Arjuna Awadi asina Odisha gi Kalinga Hockey Stadium Bhubaneswar da FIS Hockey Pro League lising ani kun mari kun manga ki manung chana Germany ga sanakibada mahaki mamal yamlaba achievement asi phangkibane Masai sahi kunthani thoi suraba veteran asina decade amarom India gi mahut sinduna mai pakpa career semduna lakli amasung leiba asigi nupi hockey puwari da thoidok hendok labi ama oina lehoragani Susila ne Indian Junior Women's Team gi captain oiduna khongsat hockey lising ani 13 gi Women's Hockey Junior World Cup asida India na bronze lauki masidagi mahak senior team da sang naina yauduna lakhibane hanagi Indian captain asina lising ani 13 Rio Summer Olympics da India team lusingki loinana lising ani 13 Asian Games da su India gi mahut sinduna bronze lobada saruk yakhi experience leraba midfielder asi lising ani 13 Asia Cup ta India na goal lobada su maroiba thodang lauki masigi mamang
लिसिंग अनि तरा मरी अमसुंग तरा निपान कमनवेल्थ गेम्स तसु सरुक याखी लिसिंग अनि कुन टोक्यो ओलंपिक्स गेम्स ता इंडिया न क्वालिफाई ओइना बहनबदा मसुंग टूर्नामेंट अदुदा पुवारी ओइना मरी शुभम फम कटकीबदा महाकी अंगम बथौदा लौखी लिसिंग अनि कुनिथोय दा सुसिलाना इंडिया बु कमनवेल्थ गेम्स एशियन गेम्स अमसुंग एशिया कप ता ब्रोंज लौबदा मतेंग पांखी लोइनना लिसिंग अनि कुनमरी द इंडिया न एशियन चैंपियंस ट्रॉफी थंगना विनर ओइबदसु अचोब थौदांग लौखी मालेम मिथाक्ता लेबासिगिदमक महांगना होनखिबसिंग अदुबो गवर्नमेंट ऑफ इंडिया न सखंगदुना लिसिंग अनि कुलुमदोइदा लेंजनिंगाई ओइरबा अर्जुन अवार्ड पीदुना इकाई खुमनखिबने डिंकू कोंथौजमना अमन मोहम्मद गजुरा ओइदुना उगांडा इंटरनेशनल चैलेंज 2024 की मेंस डबल्स की टाइटल लौख्रे मणिपुर क्रिकेट एसोसिएशन सिंधुना चथरिबा मरी सुबा एमएनसीए सीनियर वुमेन्स वन डे ट्रॉफी की ngarang thau ground thangmai banda sana ki bada force khetu gauna al amin lilongbo wicket tarukta maithiba pikre w frahada amasung w raman de elite tournament ki ngarang moijing public ground thawal da sana ki bada cyclone thangmai bana esu wangkhaibu ran chani ga tara tareta maithiba pikre manipur amateur karate do association asinduna numit nini chupna sai sdc kumalam pak ta satharakpa तरा तरे सुबह मकाई स्टेट कराटे दो चैंपियनशिप लिसिंग अनि कुन मंगा रंग लोइसिन की बगल लोइना ISKF कंगलाई सितो रायु कराटे दो मणिपुर न ओवरऑल टीम चैंपियन ओइख्रे अमदी मरी सुबह MNC बॉयज अंडर 14 टूर्नामेंट लिसिंग अनि कुन मरी कुन मंगा की सेमी फाइनल लाइन अप मपुंग फाख्रे थासी कुन मंगा दा KSDO क्याम गय अमसुंग अक्सादो खांगबोकना SEDOC ग्राउंड कोंगमदोबी लंपाक्ता दुगा RCA लिलोंग अमसुंग YWC लंथबालना खुदाइबन लंपाक ताउथोंगदा सानारगनी बसलपदा मरोइबा पाव PR ममांगदा पुनबंगम खिद्रबा BJP के MLA सिंह पुनसिनगदौरी केम तौनदुना लेरुरबा BJP के MLA सिंह पुनंगसी मिफम पांगथोकलगनी खुलाई हाना लौखलब मतुंगना नेशनल हाईवे हांगदोकनी हाना CS ना फोंदोक्रे सेओल फाद्रबस नोमदा खुलाई सिंह लोइना मक्पी खलक पयाय हाना सु फोंदोर एन बिरेना अमु हंजिलगा चीफ मिनिस्टर ओइना हाबलकनी हाबी थाजब लेति हाना MLA लोरेन बमरामेश्वरदा फोंदोक्रे खुलाई थिंगलकना बपीरिबा मतम तेनमली वखल तामिनगी मतम पिफम थोइ हाना कोकोमिना फोंदोरगे असम राइफल्स ना कुकी खुलाई पाइबा सिंगापुर न सनमिनरे हाइने SDSA ना फोंदोक्रे स्कूल थुगाइबदा सेनबा सिंग लोगी ओइबेक्सन लौखत कदबनि हाइने देसामना फोंदोरगली हेक पोक्सबा मसा नुपीबु ममाना मंगक्समदा थांग लेंदुना हाटख्रे मसासु सिजनना बहनख्रे अमदी इंटरनली डिस्प्लेस पर्सन सिंग दा साइकल अमसुंग फिसाकोल खुसिनख्रे हारि पिजरिबा पाउसिंग असे लोइनना हौजिकि दिनुक्तिगि फोंगलिबा पाउसे सिंग लौथोक्सबा मरोइबा पाउसिंग मियामदा पिजबा लोसिंजरी मिजेंग ताबिरिबा मदि ताबिरिबा सिंग मखा तारकपा थौरमदा मतमतंगि वाफम निर्मला थांजमदगि अमुक तामिनासे हौजिकि पुमनमकपु पुष्परानी लाइसोमना अमुक हना खुरुमजरी
Tabiriba amadi mityeng tabiriba singbu nirmala thangjamna taram nauchari koknona khurumjari puduna lakjariba si matam-matamgi wafam amadi rasifal ngasigi sanalaibak editorial kalamdagi lawkhatjaba matam-matamgi wafamda governor gi chingi district shingi khongchat ing tappa hanjin hanbangamba khongchat oigadoribra haibashini Manipur da tangdu leitadaba fibam ama hanjilakpa ngamdana leiriba si chahi ani mapung phajilakadori sanglaba chahi ani asigi manungda Manipur da thokliba irang asida muknariba furup ani gi marakta amaga taishinaba yadaba fibam amada leirakle irang ase haurakpa matamda kuki jo furup ki mioi singna demand ase chief minister nongthombam biren lauthokpa amasung tokhai belimak piu haiba sini ngasidi makhoigi demand gi manung chanba chief minister and biren lokthokpagi demand adudi mapung phakre haibada thoina laloi chief minister from thadokraba matung asida hojik amuk makhoina makhatana demand tawriba asi tokhaiba laingakni masidi oithokpada wagadaba demand ni haijaninge lamdam asida kukijo furup ki miyam gi demand asidi karbar willer mapun manaigi wari da yauba Birbalgi Tongjay Marilda Chamul Lidhanbagi Wari Aduga Mane Haibada Haiman Bathokloi Hojik Fauba Center na Manipur da thokliba irang asi loisinanan bakongthang laukhatpagi thoidokpa mami ama uba fangdriba sikarigino haina miyamna tatana hangnari Manipur ngasidi president role thamduna miyam asi yamna awaba fibam amada leiri lengak paiba yaba MLA sing masing suna state asida BJP na lengak semba ngamdaba asimakna miyamgi thamoida pendaba kaya phongdoknari mafam kyada security force na akanba operation sing chathaduna kangluk kulngakpa kaya fabagi thabak sing chathari amaromdana lamdam asigi ima ibel kyana kulngakpa faba yaroi haina wakat mipam chathari kholau kaya lauri mafam kyada kulngakpa faba lakpada nupi singa security ge marakda muknaba thokpasu yauri manipur ngasidi masagi mihutna lengakpa state ama haibadu oidri Manipur Legislative Assembly show suspended animation da thamkre state asida India gi president ki mahut sillaga governor na lengak chupli pumnamak paishinduna lengak chalairi state asida miyam gi mihut ki lengak Leitavanina marak asida governor masama kangpokpi amasong Sanapati district da chatuna district sing aduda saukhat tawrangi thabak kaya yengsinbaga loinana miyamga unaduna wari watai sanakre governor na kangpokpi district da chathakiba khongchat aduda kuki jo council na bisinkiba memorandum aduda Manipur gi Tokhaiba lengak ama pibiu lanjena duna leiriba miyamgi yaifanaba thabak laukhatpiu education health yauna tongan behiram singda midyeng changduna thabak paikhatnaba wafam kya taksinkhibagi wafam lakle masidagi hendoktuna helicopter service saukhatawrangi senfam pomnamak haktengnana makhoida pihananaba yauna wafam kya sutaksinba aduda yauribane Masina takpadi kugizogi mapung oiba demand pandam asi thokliba irang asigi khudong chaba lauraga makhoigi matam kayagi mamangdi tanduna laklaba kuki singi tongan balaibak ama semnabagi manglan adu mangfauna hananaba ningai tawrakpani haibasini Kukizo furup ki ningai asida governor kari haigedoribagi haibasi miyamna khangningba wafam amani BJP gi luchingba amasong Lok Sabha gi MP Dr Sambit Patrana di hauzik leiriba Manipur gi fibam asidagi karigumba ahongba amata leiroi Manipur mache tana thogaibagi wafam leite haina phongdokhiba wafam adu kadai fawa firep chetna lepkadagi haibasi miyamna hangnaribani hauzik Manipur gi governor oiriba Ajay Kumar Bala asi Manipur gi maramda hauzik thokliba irang asigi maramda yamna kumna khangba amasung irang asigi awaba tara miyamgi damak Union Home Secretary ama oina marik chumba report kaya kauraga naina kiba mioi ama oibana soidana achumba kongthang ama lorakani haibasigi thazaba leire governor gi ngarangi Kangpopi district gi khongchat aduna lamdam asida mahausa dagi leiraklaba ing tappa fibam ama hanjanhana bahonabada chauna mateng ohenba ngamlabadi khwaidagi hena afawa haibadu oigadoribani haibasini asini pujarakliba matam-matamgi wafamda makha tarakpada ngasigi rasifal amuk mayam puna taminase
Makatarakpanda ngasi rasi phal mes rasi kudong chaba thengnaba thorom pangthokpa marup mafam phagatpa itak thongba singna chanbeba anoba pot leiba yaba imungda santi leiba numitni pakhang leisabi singgi oina nungsinagani mahairoi singgi oina hotnaningani Bris rasi wakal munna kalaga thabak pangthoknaba hotnajagani thabak macha machadi pangthoklagani anoba pot leiba yagani achauba singna chanbiragani Pakang leisabi singgi amata oiragani mahiroi singgoina lausing hangatlagani mithun rasida asauba khatnaningbal leiragani gari tapna thaugani megi mateng pangludaba fagani thabak kharadi pangthoklagani lamtu chatpadadi hai singani Pakang leisabi singgi oina muknagani mahiroi singgoina wakhal charangnagani karkarasi leiminaba tinaba singna tokhai tananaba silakani wahai haitrabadi ikaiba nangba aranba taba numitni changjarakpa kankhatluganu Pakang leisabi singgi oina mat khetnagani Mahiroi singgi oina hotnaningloi singarasida sel fangba chatpa tawragani wakhal hakchang thabakta afaba numitni thauramdi pangthoklagani arapa chatpa mitinabadi cheksingani Pakang leisabi singgi oina warawnagani mahiroi singgi oina wakhal charangnagani Kanya rasi maram khangdana thabak tawrudaba fagani wa thaijinba aranba tahanba numitni sel pitok pisinda hai singani imungda charangnagani Pakang leisabi singgi oina mat khenagani mahiroi singgi oina hotnaningloi Tularasi yengsinba kalak pahengatpa sagai niyang tiba numitni miloina badi hai singani satok sasinda hai singani lamchatpa fate Pakang leisabi singgi oina muknagani mahiroi singgi oina budi fakchingani Brisik rasi pangthokpada luna thokpa pangthoklagani sel fangba anauba leiba yaba numitni mingchat hengatpa luchingba singna chanbiba numitni Pakang leisabi singgi oina amata oiragani mahiroi singgi oina hotnaningani Danurasida thauram kara pangthokpa marup mafam pak chawkatpa sel fangba mamal yamba pot leiba yaba sakhang bibe hengkatpa numitni Pakang leisabi singgi oina nungsinagani mahiroi singgi oina buti hengkatlagani Makarasi hai singna cheksina hotnajagani kuinadagi khanjarakpa pangthoklagani itak thongba singna chanbiragani imungda ingna leiragani Pakang leisabi singgi oina amata oiragani mahiroi singgi oina hotnaningani Gombarasi yengsinba kalak pahengkatlagani thukai tagangani chathok chasinda cheksingani gari tapna thaugani pot leibadi yagani Pakang leisabi singgi oina lau tawnagani mahiroi singgi oina wakhal charangnagani aroibada minarasi panba yaikhaiba marakta thauramdi pangthoklagani marup mafam phagatpa chathok chasinda afaba numitni santi leiragani Pakang leisabi singgi oina nungsinagani mahiroi singgi oina lausing hengkatlagani masini pujarakliba ngasi matam-matamgi wafam rasi phal nungtigi fongliba pause singdagi lauthokchaba maruoiba pau tabiriba amadi medyang tabiriba singbu nirmala thangjamna amuka hana khurumjari Media Computer and Electronics, recognized by ACVT Government of Manipur, Uripok Torang Mamlekai, near Flyover Bridge. Media Computer and Electronics ta Mahuk Shagumna, computer ki classes sing Hausergani. Course sing the Office Automation CCC 2 months, Spoken English